ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯆꯤꯡꯈꯩꯅ ꯄꯤꯔꯝꯕ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯑꯗꯨ ꯄꯥꯟꯊꯣꯏ ꯆꯦꯠꯅ ꯀꯣꯜꯂꯗꯨꯅ ꯃꯕꯨꯡꯒ ꯒꯥꯔꯤꯗ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯕꯨ ꯆꯠꯅ ꯆꯠꯅ ꯃꯕꯨꯡꯅ ꯃꯃꯥ ꯃꯄꯥꯗ ꯆꯤꯡꯈꯩꯒꯤ ꯃꯔꯝꯗ ꯑꯍꯦꯟꯕ ꯑꯔꯥꯟꯕ ꯍꯥꯏꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯄ ꯑꯃꯗꯤ ꯐꯥꯎꯏ꯫ ꯑꯗꯨꯅ ꯃꯕꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯇꯥꯆꯧ, ꯗꯥ ꯆꯤꯡꯈꯩꯕꯨ ꯑꯋꯥꯕꯗꯤ ꯇꯥꯍꯟꯕꯤꯒꯅꯨ꯫ ꯃꯥꯅ ꯐꯥꯕ ꯅꯠꯇꯤꯌꯦ꯫ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯁꯦ ꯍꯥꯏꯗꯅ ꯑꯩ ꯏꯁꯥꯅ ꯌꯥꯝ ꯆꯠꯂꯨꯕꯅꯤ꯫ ꯃꯥꯅ ꯀꯩꯁꯨ ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯄ ꯂꯩꯇꯤꯌꯦ ꯗꯥꯆꯧ." ꯃꯆꯟꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕꯗ ꯕꯁꯟꯇꯁꯨ, "ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯌꯥꯔꯦ. ꯌꯨꯝꯗ ꯑꯃꯨꯛꯇ ꯍꯥꯟꯅ ꯌꯧꯔꯨꯈꯤꯁꯤꯀꯣ. ꯀꯨꯆꯨ ꯀꯨꯃꯦꯟꯒꯥꯅ ꯀꯩꯅꯣ ꯑꯝꯇ ꯊꯣꯛꯇ꯭ꯔꯤ. ꯀꯩꯝꯇ ꯈꯟꯒꯅꯨ, ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ, ꯇꯨꯃꯤꯟꯅ ꯐꯝꯃꯨꯁꯦ. ꯅꯁꯥꯗꯣ ꯌꯥꯝ ꯆꯣꯛꯊꯅ ꯎꯔꯦ. ꯌꯨꯝꯗ ꯑꯝꯇ ꯍꯥꯟꯅ ꯌꯧꯈꯤꯁꯤꯀꯣ." ꯗꯥꯆꯧꯅ ꯅꯍꯥꯟ ꯄꯨꯕ ꯅꯨꯃꯤꯠꯇꯨꯗ ꯃꯥꯒꯤ ꯁꯦꯜ ꯃꯥꯡꯈꯤꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯑꯗꯨꯒꯤ ꯆꯝꯊꯣꯛꯅꯁꯦ ꯍꯥꯏꯗꯨꯅ ꯆꯠꯂꯨꯕꯅꯤ꯫ ꯄꯩꯁꯥꯗꯣ ꯃꯐꯝ ꯈꯪꯗꯅ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ ꯍꯥꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯇꯨꯡꯗ ꯇꯣꯡꯂꯤꯕ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯌꯦꯡꯅꯩ꯫ ꯕꯁꯟꯇꯅ, "ꯃꯥꯅ ꯇꯧꯖꯕꯅ ꯃꯥꯅ ꯐꯪꯖꯕꯅꯤꯗꯅ, ꯊꯣꯏꯅ ꯈꯜꯂꯨꯔꯅꯨ ꯌꯥꯔꯦ ꯏꯆꯟꯁꯤꯗꯤ. ꯀꯞꯂꯨꯕꯒꯤ ꯅꯃꯥꯏ ꯅꯨꯃꯤꯠꯀꯥꯗꯣ ꯏꯄꯣꯝ ꯄꯣꯝꯃꯤ ꯇꯧꯔꯤꯗꯣ. ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇ ꯂꯩꯔꯨꯁꯦ, ꯋꯥꯔꯅꯤ. ꯌꯨꯝ ꯌꯧꯕꯒꯅꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤꯗꯨ ꯁꯥꯟꯅꯔꯁꯤ." ꯃꯕꯨꯡꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯥꯟꯊꯣꯏ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯋꯥꯈꯜꯗꯗꯤ ꯆꯤꯡꯈꯩꯒꯤ ꯈꯟꯕꯗ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯐꯨꯕꯤꯒꯗ꯭ꯔꯥ ꯆꯩꯕꯤꯒꯗ꯭ꯔꯥ, ꯀꯔꯝꯕ ꯃꯐꯝꯗ ꯂꯩꯔꯝꯒꯅꯤ ꯈꯟꯕꯗꯇ ꯌꯨꯝ ꯌꯧꯔꯛꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯄꯥꯟꯊꯣꯏ ꯌꯨꯝ ꯌꯧꯔꯦ꯫ ꯃꯃꯥ ꯃꯄꯥꯕꯨ ꯎꯖꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄꯒꯨꯝ ꯃꯤꯂꯨ ꯄꯤꯔꯥꯡ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯆꯦꯟꯊꯔꯛꯏ꯫ ꯍꯦꯛ ꯌꯧꯕꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, "ꯏꯃꯥ, ꯗꯥ ꯆꯤꯡꯈꯩꯕꯨ ꯐꯨꯕꯤꯒꯅꯨ, ꯄꯨꯂꯤꯁꯇ ꯃꯥꯕꯨ ꯐꯥꯍꯟꯕꯤꯒꯅꯨ. ꯃꯥꯒꯤ ꯃꯔꯥꯟ ꯀꯔꯤꯁꯨ ꯂꯩꯇꯦꯕ." ꯃꯆꯥꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯕꯁꯟꯇ, ꯄꯥꯟꯊꯣꯏ ꯃꯃꯥ ꯃꯄꯥ ꯑꯍꯨꯝꯗꯨ ꯃꯨꯟꯅ ꯌꯦꯡꯅꯩ꯫ ꯃꯆꯥꯅꯨꯄꯤꯗꯨ ꯂꯩꯔꯕꯗꯤ ꯀꯔꯤ ꯍꯥꯏꯕꯅꯣ ꯋꯥꯗꯨ ꯁꯥꯟꯅꯕ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯀꯥꯗ ꯆꯪꯍꯟꯈ꯭ꯔꯦ꯫ ꯆꯪꯈꯤꯕꯒ ꯃꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯊꯥꯖꯗ꯭ꯔꯗꯨꯅ ꯕꯁꯟꯇꯗ ꯍꯪꯂꯛꯏ, "ꯕꯁꯟꯇ, ꯀꯔꯤꯅꯣ ꯅꯆꯟꯅꯨꯄꯤꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯃꯥꯏꯅ ꯇꯧꯕ ꯋꯥꯔꯤꯅꯣ?" "ꯏꯗꯣꯝꯆꯥ, ꯉꯔꯥꯡ ꯅꯍꯥꯟ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡꯗꯨꯒ ꯉꯁꯤ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯒ ꯌꯥꯝꯅ ꯈꯦꯠꯅꯩꯗ꯫ ꯉꯁꯥꯏ ꯏꯕꯦꯝꯃꯕꯨ ꯅꯝꯐꯨꯗ ꯒꯥꯔꯤꯗ ꯍꯥꯞꯈꯤ ꯍꯥꯏꯕꯁꯦ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯤꯁꯤꯡꯅ ꯍꯥꯏꯔꯛꯂꯕꯅꯤ꯫ ꯑꯩꯅ ꯈꯟꯕꯗ ꯅꯨꯄꯥꯗꯨꯅ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯁꯤꯟꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ꯫ ꯏꯕꯦꯝꯃꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯅꯨꯄꯥꯗꯨꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯣꯏꯗꯅ ꯁꯥꯟꯅꯕꯤꯔꯝꯒꯅꯤ." ꯃꯃꯥꯁꯨ ꯄꯥꯈꯠꯅ, "ꯏꯕꯨꯡꯉꯣ, ꯅꯆꯟꯅꯨꯄꯤꯁꯦ ꯀꯨꯏꯅ ꯑꯁꯨꯃꯥꯏꯅ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ. ꯐꯖꯅ ꯁꯦꯟꯅꯧꯀꯣ. ꯅꯨꯄꯥꯗꯨꯅꯒ ꯁꯦꯝꯖꯤꯟꯕꯤꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯣ. ꯑꯩꯗꯤ ꯃꯊꯥ ꯁꯥꯗꯧꯔꯤꯗ." ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈ꯭ꯔꯦ ꯃꯇꯝꯗꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯕ ꯇꯧꯔꯤ꯫ ꯃꯈꯣꯏ ꯄꯨꯂꯞ ꯆꯥꯊꯣꯛꯃꯤꯟꯅꯔꯦ꯫ ꯄꯥꯟꯊꯣꯏꯗꯤ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯎꯪꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯣꯝꯗꯅ ꯆꯤꯡꯈꯩꯒ ꯄꯨꯟꯅ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯔꯛꯄ ꯆꯤꯡꯒꯤ ꯃꯇꯥꯎ ꯖꯁꯇꯤꯟꯒ ꯊꯦꯡꯅꯗꯨꯅ ꯃꯔꯥꯝꯈꯨꯜꯗ ꯂꯩꯔꯤ꯫ ꯌꯨꯝꯗꯨꯗ ꯃꯁꯥ ꯑꯁꯣꯟꯕꯤ ꯃꯃꯥꯒ ꯃꯆꯟꯅꯨꯄꯤ ꯔꯣꯁꯂꯤꯟꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤ ꯖꯁꯇꯤꯟ꯫ ꯃꯄꯥꯅ ꯑꯊꯥꯞꯄ ꯈꯨꯜ ꯑꯃꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨ ꯆꯤꯡꯗ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯂꯩ, ꯏꯆꯤꯛ ꯆꯤꯛꯏ ꯃꯐꯝꯁꯤ꯫ ꯔꯣꯍꯤꯠꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯟꯊꯔꯒ ꯂꯩꯕꯗꯨ ꯈꯨꯗꯣꯡ ꯆꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯌꯨꯝꯂꯣꯝꯗ ꯆꯠꯅꯤꯡꯕꯒꯤ ꯋꯥꯗꯨ ꯆꯤꯡꯈꯩꯗ ꯍꯥꯏꯔꯛꯏ꯫ "ꯆꯤꯡꯈꯩ, ꯅꯪ ꯐꯖꯅ ꯃꯐꯝꯁꯤꯗ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯣ. ꯑꯁꯣꯝꯗꯁꯨ ꯏꯃꯥ ꯍꯣꯏꯗ ꯑꯩ ꯄꯥꯎꯁꯦ ꯍꯥꯏꯔꯒꯦ꯫ ꯑꯥꯗ ꯂꯩꯔꯝꯒꯗꯕ ꯐꯤꯕꯝꯗꯣ ꯌꯦꯡꯂꯒ ꯅꯪ ꯌꯨꯝꯗ ꯍꯜꯂꯛꯄ ꯌꯥꯅꯤ ꯌꯥꯔꯣꯏ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯄꯥꯎꯗꯣ ꯐꯥꯎꯅꯁꯤ." ꯃꯇꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯡꯈꯩꯁꯨ ꯅꯨꯡꯉꯥꯏꯇ, "ꯍꯣꯏ ꯏꯇꯥꯎ, ꯃꯇꯝ ꯈꯔꯗꯤ ꯑꯩ ꯏꯃꯥ ꯍꯣꯏꯒ ꯎꯅꯕ ꯐꯪꯂꯣꯏꯗꯧꯔꯤ. ꯏꯇꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏ꯫ ꯏꯇꯥꯎꯒꯤ ꯂꯃꯟꯁꯤ ꯑꯩ ꯁꯤꯡꯕꯨ ꯀꯔꯝ ꯀꯥꯟꯗ ꯉꯝꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦ." "ꯀꯩꯅꯣ ꯏꯇꯥꯎ, ꯑꯗꯨꯝꯅ ꯋꯥꯈꯜ ꯁꯣꯟꯊꯒꯗꯕ ꯅꯠꯇꯦꯗ ꯅꯨꯄꯥꯅꯕꯣ." ꯑꯁꯣꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯑꯅꯤ ꯂꯦꯡꯒꯣꯟꯅꯩ꯫ ꯑꯃꯨꯛ, "ꯏꯃꯥꯗꯣ ꯅꯨꯡꯁꯥ ꯌꯥꯝ ꯊꯤꯔꯝꯒꯅꯤ. ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤ ꯇꯝꯕꯤꯔꯅꯨ ꯏꯇꯥꯎꯅ. ꯑꯩ ꯊꯕꯛ ꯑꯃꯒꯤ ꯆꯠꯇꯕ ꯌꯥꯗꯦ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ. ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯗꯨꯒꯤ ꯃꯇꯥꯡꯗ ꯄꯜꯂꯛꯄ ꯇꯥꯔꯗꯤ ꯋꯥꯐꯝ ꯑꯃꯒꯤ ꯁꯦꯡꯗꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯏꯇꯥꯎꯅ ꯆꯤꯡꯅꯗꯅꯕ ꯐꯖꯅ ꯇꯝꯕꯤꯌꯨ."
ꯏꯃꯥꯗꯣ ꯃꯆꯥ ꯑꯩꯒꯤ ꯈꯟꯕꯗ ꯁꯣꯏꯗꯅ ꯄꯥꯈꯠꯂꯝꯒꯅꯤ. ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯄꯩꯁꯥ ꯊꯥꯔꯛꯀꯅꯤ. ꯐꯖꯅ ꯂꯩꯔꯝꯃꯨ ꯍꯥꯏꯌꯨ ꯍꯥꯏꯗꯅ ꯏꯇꯥꯎꯅ ꯐꯖꯅ ꯇꯝꯕꯤꯌꯨ. ꯔꯣꯍꯤꯠꯁꯨ ꯆꯤꯡꯈꯩꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯔꯒ, ꯍꯣꯏ ꯏꯇꯥꯎ, ꯌꯥꯔꯦꯁꯦ. ꯐꯖꯅ ꯂꯩꯔꯣ ꯅꯪꯁꯨ. ꯄꯥꯎ ꯐꯥꯎꯅꯁꯤ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯔꯣꯍꯤꯠꯁꯨ ꯍꯜꯂꯛꯂꯦ. ꯔꯣꯍꯤꯠ ꯌꯨꯝꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯕ ꯁꯥꯔꯒ ꯆꯤꯡꯈꯩꯒꯤ ꯃꯃꯥꯗ ꯆꯤꯡꯈꯩꯅ ꯍꯥꯏꯔꯛꯄ ꯄꯥꯎꯁꯤꯡ ꯑꯗꯨ ꯆꯤꯡꯅꯗꯅꯕ ꯍꯥꯏꯗꯅ ꯐꯖꯅ ꯇꯝꯃꯤ. ꯑꯁꯨꯝꯅ ꯌꯨꯝꯗ ꯍꯜꯂꯛꯂꯦ. ꯖꯁꯇꯤꯟꯒꯤ ꯌꯨꯝꯗꯅꯤ. ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ. ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯦ. ꯖꯁꯇꯤꯟꯅ, ꯏꯇꯥꯎ, ꯃꯇꯝꯁꯦ ꯌꯥꯝꯅ ꯊꯦꯡꯈ꯭ꯔꯦꯅꯦ. ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ. ꯍꯌꯦꯡ ꯀꯣꯟꯅ ꯋꯥꯔꯤꯗꯣ ꯐꯖꯅ ꯁꯥꯟꯅꯁꯤ. ꯑꯗꯣ ꯏꯇꯥꯎ, ꯍꯌꯦꯡ ꯐꯃꯨꯡ ꯑꯃ ꯐꯖꯅ ꯁꯦꯝꯕꯤꯒꯦꯀꯣ. ꯉꯁꯤꯒꯤꯗꯤ ꯑꯩꯒ ꯄꯨꯟꯅ ꯁꯤꯗ ꯍꯤꯞꯁꯤ. ꯏꯇꯥꯎꯕꯨ ꯅꯨꯡꯉꯥꯏꯇꯦ ꯈꯟꯕ꯭ꯔꯥ? ꯀꯩꯒꯤꯅꯣ ꯏꯇꯥꯎ ꯑꯗꯨꯝꯅ ꯈꯜꯂꯤꯗꯨꯕꯣ? ꯑꯩ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯈꯟꯕ ꯂꯩꯇꯦ. ꯑꯩꯒꯤ ꯆꯪꯖꯐꯝ ꯑꯃ ꯄꯤꯕꯤꯔꯤꯁꯤ ꯏꯇꯥꯎꯒꯤ ꯂꯃꯟ ꯑꯆꯧꯕ ꯑꯃ ꯊꯣꯟꯁꯤꯜꯂꯕꯅꯤ. ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯕ꯭ꯔꯅꯦ? ꯀꯔꯤꯒꯤ ꯂꯃꯟ ꯂꯩꯇꯥꯎ? ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯟꯅꯨꯄꯤ ꯔꯣꯁꯂꯤꯟꯕꯨ ꯑꯣꯟꯁꯤꯟꯗꯨꯅ ꯀꯧꯏ ꯖꯁꯇꯤꯟ. ꯔꯣꯁꯂꯤꯟ! ꯔꯣꯁꯂꯤꯟ! ꯑꯩꯕꯨ ꯀꯧꯕꯤꯕ꯭ꯔꯣ? ꯍꯣꯏ, ꯑꯩꯒꯤ ꯐꯃꯨꯡꯗꯣ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯣ. ꯏꯇꯥꯎꯁꯦ ꯋꯥꯔꯦ, ꯍꯤꯞꯅꯤꯡꯂꯕ ꯃꯥꯜꯂꯦ, ꯄꯣꯊꯥꯅꯕ ꯇꯧꯅꯕ. ꯍꯣꯏ ꯏꯕꯨꯡ. ꯍꯥꯏꯔꯒ ꯐꯃꯨꯡꯗꯨ ꯂꯣꯏꯁꯤꯜꯂꯤ ꯔꯣꯁꯂꯤꯟ. ꯆꯤꯡꯈꯩꯗꯁꯨ ꯃꯤꯆꯤꯅ ꯐꯂꯞ ꯐꯂꯞ ꯌꯦꯡꯉꯤ. ꯐꯃꯨꯡ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ, ꯑꯩꯒꯤꯀꯣ ꯏꯕꯨꯡꯒ ꯇꯤꯟꯅꯕꯅꯤꯅ ꯑꯩꯁꯨ ꯏꯕꯨꯡ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯔꯒꯦ. ꯂꯣꯏꯔꯕꯅꯦ ꯐꯝ ꯊꯥꯕ. ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯔꯣꯁꯂꯤꯟ. ꯆꯤꯡꯈꯩꯒ ꯖꯁꯇꯤꯟꯒ ꯀꯣꯂꯦꯖ ꯇꯝꯃꯤꯉꯩꯒꯤ ꯃꯇꯝꯗ ꯑꯗꯨꯃꯛ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞ ꯑꯃꯅꯤ. ꯉꯥꯏꯍꯥꯛ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯤꯞꯃꯤꯟꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯒ ꯑꯗꯨꯃꯛ ꯄꯣꯊꯥꯅꯈ꯭ꯔꯦ. ꯆꯤꯡꯌꯥꯒꯤ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯄꯥꯟꯊꯣꯏ ꯏꯔꯨꯖꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯐꯤ ꯄꯥꯇꯛ ꯇꯧꯕ ꯀꯨꯞꯂꯤ ꯍꯥꯏꯕꯇ ꯃꯉꯥꯏꯔꯕ ꯐꯤ ꯑꯃ ꯁꯦꯠꯇꯨꯅ ꯆꯤꯡꯈꯩꯒꯤ ꯃꯃꯥꯡꯗ ꯀꯅꯥꯁꯨ ꯂꯩꯇꯕ ꯑꯃꯒꯨꯝ ꯏꯔꯨ ꯂꯨꯖꯔꯤ. ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯈꯩꯅ, ꯐꯖꯕ ꯄꯨꯝꯕꯅ ꯂꯩꯇꯦꯡ ꯑꯣꯏꯔꯤꯕꯤ ꯂꯩꯍꯤ ꯊꯟꯅ ꯌꯥꯎꯔꯕ ꯂꯩꯔꯥꯡ, ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯩꯁꯥ ꯇꯝꯂꯤꯕꯤ ꯅꯪꯕꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯀꯥꯆꯤꯟꯗ ꯄꯠꯊꯕ ꯄꯨꯝꯊꯕ ꯂꯩꯇꯅ ꯂꯩꯁꯥ ꯇꯝꯃꯨꯀꯣ. ꯅꯪꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯄꯥꯃꯨꯕꯤꯅꯤ. ꯃꯤꯀꯨꯞ ꯑꯁꯤꯗ ꯐꯥꯎꯍꯜꯂꯤꯕ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯏꯍꯨꯜꯁꯤꯅ ꯅꯅꯥꯛꯇ ꯑꯁꯨꯝ ꯑꯩꯕꯨ ꯆꯤꯡꯁꯤꯜꯂꯤ. ꯃꯤꯀꯨꯞ ꯑꯁꯦ ꯑꯩ ꯍꯧꯒꯠꯅꯤꯡꯗ꯭ꯔꯦ ꯅꯨꯡꯁꯤꯕꯤ. ꯄꯥꯟꯊꯣꯏꯁꯨ ꯏꯔꯨ ꯂꯨꯖꯕ ꯂꯣꯏꯔꯒ ꯃꯁꯥ ꯃꯎ ꯇꯩꯊꯣꯛ ꯅꯥꯟꯊꯣꯛ ꯇꯧꯔꯒ ꯐꯅꯦꯛ ꯐꯤꯗꯣꯜ ꯌꯧꯅ ꯆꯤꯡꯈꯠꯂꯒ ꯁꯦꯠꯂꯤ. ꯐꯃꯨꯡꯗ ꯐꯝꯂꯤꯕ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯁꯨ ꯇꯞꯅꯞꯅ ꯐꯝꯖꯤꯜꯂꯒ ꯀꯪꯐꯥꯠꯇ꯭ꯔꯤꯕ ꯃꯁꯝ ꯑꯗꯨ ꯇꯩꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤ. ꯆꯤꯡꯈꯩꯅ ꯃꯈꯨꯠ ꯑꯗꯨ ꯐꯥꯔꯒ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯐꯗꯤ ꯑꯗꯨ ꯂꯧꯔꯒ ꯃꯁꯝ ꯑꯗꯨ ꯇꯞꯅ ꯇꯩꯊꯣꯛꯄꯤꯔꯛꯏ. ꯅꯨꯄꯥ ꯃꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯄꯥꯟꯊꯣꯏ, ꯅꯪꯒꯤ ꯅꯁꯥꯒꯤ ꯃꯅꯝꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ. ꯃꯁꯤꯕꯨ ꯑꯩꯒꯤ ꯋꯥꯈꯟꯗꯅ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯡꯖꯨꯝ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯃꯅꯥꯛꯇ ꯇꯞꯅꯞꯅ ꯆꯤꯡꯁꯤꯜꯂꯤ. ꯑꯇꯩ ꯃꯔꯝꯒꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯗꯧꯔꯤꯕ ꯑꯁꯤꯕꯨ ꯍꯦꯛ ꯈꯪꯅ ꯃꯥꯜꯂꯤꯅꯦ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ. ꯅꯨꯡꯁꯤꯕ ꯅꯪꯁꯦ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯕꯤꯌꯨ. ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯂꯤꯂꯥ ꯃꯔꯛꯇꯨꯗ ꯑꯩꯕꯨꯁꯨ ꯄꯥꯇ꯭ꯔ ꯑꯃ ꯑꯣꯏꯍꯟꯕꯤꯗꯨꯅ ꯁꯥꯒꯩ ꯑꯗꯨꯒꯤ ꯑꯐꯕ ꯃꯧ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ. ꯅꯨꯄꯤ ꯃꯥꯒꯤ ꯋꯥꯕꯨ ꯇꯥꯕꯗ ꯆꯤꯡꯈꯩꯁꯨ ꯍꯥꯏꯔꯛꯏ, ꯊꯣꯏ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅ ꯏꯐꯝꯇ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯦ ꯅꯪꯅꯤ. ꯏꯈꯧ ꯂꯥꯡꯂꯕ ꯊꯃꯣꯏ ꯑꯁꯤꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯔꯤꯕꯤ ꯑꯩꯒꯤ ꯃꯤꯠꯀꯤ ꯃꯅꯤꯅꯤ ꯅꯪꯗꯤ. ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯒꯅꯤ. ꯅꯪꯒꯤ ꯏꯈꯧ ꯂꯥꯡꯂꯕ ꯊꯃꯣꯏꯒꯤ ꯏꯊꯤꯟꯗꯨꯅ ꯄꯨꯛꯅꯤꯡꯗ ꯂꯩꯔꯤꯕ ꯑꯄꯥꯝꯕꯁꯤꯁꯨ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯤ. ꯃꯤꯀꯨꯞ ꯑꯁꯤꯒꯤ ꯅꯨꯡꯁꯤ ꯆꯤꯡꯂꯣꯠꯅꯕꯁꯤꯅ ꯃꯇꯝꯁꯤꯒꯤ ꯂꯧꯅꯝ ꯆꯤꯔꯣꯜꯅ ꯄꯤꯛ ꯊꯜꯂꯕ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯀꯌꯥ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯁꯅꯨ. ꯃꯌꯥꯏ ꯀꯜꯂꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕꯤ ꯁꯥꯐꯨꯗꯨꯅ ꯂꯧꯅꯝ ꯆꯤꯔꯣꯜ ꯀꯌꯥ ꯑꯗꯨꯕꯨ
ꯄꯥꯝꯃꯨꯕ ꯅꯪꯒꯤ ꯅꯐꯝꯗ ꯆꯪꯗꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯁꯨꯝꯅ ꯆꯪꯁꯤꯟ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯄꯥꯟꯊꯣꯏ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯥꯏꯔꯛꯏ꯫ ꯐꯥꯊꯕ ꯉꯝꯗ꯭ꯔꯕꯔꯥ ꯅꯨꯄꯥ ꯃꯥꯁꯨ? ꯑꯩꯒꯤ ꯊꯣꯏ ꯍꯥꯏꯔꯒ ꯄꯥꯟꯊꯣꯏꯕꯨ ꯌꯥꯝꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯦꯠꯅ ꯀꯣꯜꯂꯤꯕ ꯄꯥꯟꯊꯣꯏꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯐꯥꯔꯒ ꯊꯝꯃꯤ꯫ ꯆꯤꯡꯈꯩꯕꯨꯅ ꯇꯝꯊꯤꯅ ꯐꯨꯕ ꯌꯥꯕ ꯐꯨꯊꯔꯒ ꯆꯦꯜꯂꯤꯕ ꯂꯨꯛꯅꯨꯡꯒꯤ ꯏꯆꯦꯜ ꯑꯗꯨꯗ ꯂꯥꯛꯇꯅ ꯂꯪꯊꯈꯤ꯫ ꯄꯥꯟꯊꯣꯏꯅ ꯆꯤꯡꯈꯩꯕꯨ ꯀꯟꯕꯤꯅꯕ ꯍꯥꯏꯗꯨꯅ ꯀꯞꯄ ꯂꯥꯎꯕ ꯈꯣꯡꯕ ꯇꯧꯗꯨꯅ ꯍꯥꯏꯖꯩ꯫ ꯃꯥꯕꯨ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ, ꯃꯥꯕꯨ ꯐꯨꯕꯤꯒꯅꯨ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ, ꯃꯥꯕꯨ ꯊꯥꯗꯣꯛꯄꯤꯌꯨ, ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯥꯅ ꯀꯞꯂꯤꯕ ꯑꯗꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯇꯥꯕꯤꯗꯦ꯫ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠ ꯑꯃ ꯐꯥꯎꯕ ꯌꯦꯡꯗ ꯃꯍꯥꯛꯄꯨ ꯏꯖꯠ ꯂꯧꯕꯤꯔꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ ꯒꯥꯔꯤ ꯑꯃꯗ ꯍꯥꯞꯀꯠꯇꯨꯅ ꯄꯨꯔꯒ ꯆꯠꯈꯤ꯫ ꯅꯨꯄꯤ ꯃꯍꯥꯛꯇꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯤ꯫ ꯃꯃꯤꯠꯇꯨ ꯈꯪꯄꯥꯡ ꯍꯦꯛ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯃꯥꯏꯗ ꯀꯥꯔꯝꯂꯤꯕ ꯍꯨꯃꯥꯡꯁꯤꯡ ꯑꯗꯨ ꯁꯠ ꯅꯥꯟꯊꯣꯛꯏ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯎꯪꯗꯨꯅ ꯐꯝꯂꯒ ꯂꯩꯊꯣꯛꯏ꯫ ꯐꯛꯂꯥꯡꯅ ꯊꯦꯠꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯌꯦꯡꯉꯤ꯫ ꯄꯨꯡꯗꯨ 1 ꯇꯥꯔꯝꯂꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯪꯈꯤꯕ ꯃꯪ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯕ ꯑꯗꯨ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯍꯣꯡꯗꯣꯛꯂꯒ ꯇꯨꯝꯊꯅꯕ ꯍꯥꯏꯗꯨꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯊꯕꯗꯤ ꯌꯥꯔꯝꯗꯦ꯫ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯇꯥꯝꯅ ꯁꯟꯗꯣꯛꯅ ꯂꯩꯔꯤꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯗꯨꯕꯨ ꯌꯦꯡꯂꯒ, ꯗꯥ ꯆꯤꯡꯈꯩ, ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯕꯨ ꯑꯋꯥꯕ ꯇꯥꯔꯕ꯭ꯔꯥ? ꯅꯪꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯂꯨꯗꯕꯅ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛ ꯈꯣꯏꯗꯥꯔꯛꯀꯅꯤ, ꯅꯨꯡꯁꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯅꯣꯡꯃꯇ ꯈꯜꯂꯨꯗ꯭ꯔꯤ꯫ ꯋꯥꯍꯩ ꯑꯁꯤ ꯃꯆꯤꯟꯗꯒꯤ ꯍꯥꯏꯔꯒ ꯃꯄꯤ ꯑꯗꯨꯁꯨ ꯇꯥꯔꯛꯏ꯫ ꯇꯞꯅ ꯇꯩꯊꯣꯛꯏ꯫ ꯑꯩꯒꯤ ꯏꯕꯨꯡ ꯑꯃꯗꯤ ꯑꯩꯕꯨ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥ ꯕꯕꯥꯅ ꯐꯥꯎ ꯊꯥꯖꯕꯤꯗ꯭ꯔꯕꯁꯤꯗ ꯅꯪꯒꯤ ꯁꯦꯜ ꯑꯗꯨꯁꯨ ꯀꯅꯥꯅꯁꯨ ꯄꯤꯕꯤꯔꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯤꯛ ꯑꯁꯤ ꯀꯥꯏꯊꯣꯛꯂꯒ ꯅꯪꯒꯤ ꯁꯦꯜ ꯑꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯅ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯃꯋꯣꯜ ꯆꯤꯡꯈꯩꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯎꯪꯗꯨꯅ ꯍꯤꯞꯄꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤ꯫ ꯅꯨꯃꯤꯠꯇꯨ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯕꯗꯅꯤ ꯄꯥꯟꯊꯣꯏ ꯉꯟꯅ ꯍꯧꯒꯠꯂꯒ ꯑꯌꯨꯛꯀꯤ ꯃꯆꯤꯟ ꯃꯌꯥ ꯃꯃꯥꯏ ꯃꯃꯤꯠ ꯁꯦꯡꯅ ꯇꯥꯊꯣꯛ ꯁꯦꯡꯗꯣꯛ ꯇꯧꯔꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯐꯝꯂꯒ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ꯫ ꯕꯁꯟꯇꯁꯨ ꯍꯧꯒꯠꯂꯛꯂꯦ꯫ ꯄꯥꯟꯊꯣꯏꯅ ꯃꯄꯨꯡ ꯎꯕꯗ, ꯗꯥꯆꯧ, ꯉꯔꯥꯡ ꯄꯩꯁꯥ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯍꯪꯕꯤꯌꯨ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤꯕ, ꯀꯅꯥꯗꯅꯣ ꯑꯩꯅ ꯍꯪꯗꯣꯔꯤꯁꯤꯕꯣ? ꯑꯩꯅ ꯍꯪꯗꯣꯏꯁꯦ ꯀꯅꯥꯗꯅꯣꯕ? ꯗꯥꯆꯧꯒ ꯉꯔꯥꯡ ꯂꯥꯛꯃꯤꯟꯅꯕꯁꯤꯡꯗꯣ ꯑꯗꯨꯗ ꯑꯃꯨꯛꯇ ꯍꯪꯕꯤꯌꯣꯕ꯫ ꯕꯁꯟꯇꯁꯨ ꯆꯤꯡꯈꯩ ꯐꯨꯕꯗ ꯌꯥꯎꯔꯨꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯃꯆꯟꯅꯨꯄꯤꯅ ꯍꯥꯏꯃꯜꯂꯕ ꯑꯗꯨꯗꯗꯤ ꯐꯣꯟ ꯇꯧꯗꯨꯅ ꯍꯪꯉꯤ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯃꯥꯟꯅꯔꯒ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯂꯦ꯫ ꯕꯁꯟꯇ ꯃꯆꯟꯅꯨꯄꯤꯗ ꯍꯥꯏꯐꯦꯠ ꯁꯥꯎꯖꯪꯅꯒ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯄꯥꯟꯊꯣꯏ ꯃꯄꯨꯛꯅꯤꯡꯗ, ꯐꯔꯦ, ꯃꯥꯒꯤ ꯄꯩꯁꯥꯗꯣ ꯑꯩ ꯁꯣꯏꯗꯅ ꯄꯤꯔꯒꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯃꯉꯛꯇ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨ ꯀꯥꯏꯔꯒ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯈꯟꯅ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤ꯫ ꯄꯥꯟꯊꯣꯏ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯋꯥꯟꯁꯪ ꯑꯃꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯁꯟ 5ꯒꯤ ꯂꯤꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯀꯥꯏꯊꯣꯛꯄꯗ ꯂꯥꯈ 1 ꯈꯔ ꯍꯦꯟꯅꯗꯤ ꯐꯪꯉꯤ꯫ ꯄꯥꯟꯊꯣꯏꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯄꯩꯁꯥꯗꯨ ꯄꯨꯔꯛꯂꯒ ꯆꯤꯡꯈꯩꯒꯤ ꯊꯕꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯥꯒ ꯈꯪꯅꯕ ꯃꯤꯁꯤꯡꯗꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯆꯤꯡꯈꯩꯒ ꯈꯪꯅꯕ ꯃꯤꯁꯤꯡꯗꯤ ꯀꯅꯥꯁꯨ ꯂꯥꯛꯄ ꯎꯗ꯭ꯔꯤ꯫ ꯄꯥꯟꯊꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯄꯩꯁꯥꯗꯨ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯈ꯭ꯔꯦ꯫ ꯆꯤꯡꯈꯩꯗꯤ ꯃꯍꯥꯛꯀꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯃꯟꯗ ꯆꯤꯡꯒꯤ ꯅꯥꯄꯣꯝ ꯑꯗꯨꯗ ꯍꯧꯔꯤꯕ ꯒꯨꯜꯃꯣꯍꯣꯔ ꯄꯥꯝꯕꯤꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯂꯒ ꯃꯅꯥꯎꯅꯨꯄꯥ ꯑꯃꯗꯤ ꯃꯃꯥꯕꯨ ꯀꯔꯝ ꯇꯧꯔꯝꯒꯗꯒꯦ ꯈꯟꯗꯨꯅ ꯎꯪꯂꯒ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯔꯣꯁꯂꯤꯟ ꯆꯤꯡꯈꯩꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯒ ꯋꯥꯈꯜꯗꯨ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯐꯥꯎꯔꯝꯗꯦ꯫ ꯀꯧꯕꯁꯨ ꯉꯝꯗ ꯑꯗꯨꯃꯛ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤ꯫
ꯑꯁꯨꯝꯅ ꯅꯨꯃꯤꯠ 6 ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯄꯥꯟꯊꯣꯏꯁꯨ ꯃꯥꯕꯨ ꯈꯪꯕ ꯃꯤꯕꯨ ꯊꯦꯡꯅꯔꯕꯗꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯕ ꯊꯤꯕꯗꯤ ꯂꯦꯞꯇꯦ꯫ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯊꯦꯡꯅꯕ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯤꯡꯈꯩꯁꯨ ꯖꯁꯇꯤꯟꯒꯤ ꯐꯣꯟꯗꯨ ꯂꯧꯔꯒ ꯔꯣꯍꯤꯠꯇ ꯐꯣꯟ ꯇꯧꯔꯛꯏ꯫ ꯄꯥꯏꯈꯠꯄꯒ, "ꯏꯇꯥꯎ, ꯑꯩꯅꯤ ꯆꯤꯡꯈꯩꯅꯤ꯫ ꯄꯥꯟꯊꯣꯏꯗꯨꯕꯨ ꯄꯩꯁꯥꯗꯨ ꯄꯤꯈ꯭ꯔꯕ ꯖꯥꯠꯂꯥ?" "ꯏꯇꯥꯎ, ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯄꯤꯔꯛꯇ꯭ꯔꯤ꯫ ꯑꯗꯨ ꯄꯤꯔꯛꯂꯗꯤ ꯏꯃꯥꯅꯁꯨ ꯍꯥꯏꯐꯦꯠ ꯍꯧꯗꯣꯔꯛꯄ ꯌꯥꯏ꯫ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯦ, ꯄꯤꯔꯛꯇ꯭ꯔꯤ." "ꯃꯥꯒꯤꯗꯨꯕꯨ ꯄꯤꯔꯛꯂꯔꯣꯏꯗꯕ ꯖꯥꯠꯂꯥ?" "ꯏꯇꯥꯎ, ꯁꯣꯏꯗꯅ ꯄꯤꯔꯛꯁꯅꯤꯗ꯫ ꯑꯩꯁꯨ ꯍꯌꯦꯡꯗꯒꯤ ꯃꯄꯥꯟꯂꯣꯝꯗ ꯑꯩꯒꯤ ꯀꯝꯄꯦꯅꯤꯒꯤ ꯊꯕꯛꯇꯣ ꯑꯗꯨꯗꯣ ꯈꯜꯂꯤ꯫ ꯑꯗꯨꯅ ꯍꯌꯦꯡ ꯍꯪꯆꯤꯠ ꯁꯤꯗꯩꯗ ꯇꯤꯀꯦꯠ ꯀꯛꯂꯒ ꯆꯠꯄ ꯌꯥꯔꯅꯤ꯫ ꯑꯗꯣ ꯅꯪꯁꯨ ꯆꯠꯈ꯭ꯔꯁꯤꯔꯣ?" "ꯏꯇꯥꯎ, ꯅꯪ ꯍꯥꯟꯅ ꯑꯗꯨꯃꯛ ꯆꯪꯉꯝꯃꯨ꯫ ꯑꯩ ꯇꯥꯟꯖꯥ ꯃꯦꯟꯖꯥ ꯌꯦꯡꯉꯒ ꯃꯇꯥꯡꯕꯨ ꯆꯥꯔꯗꯤ ꯏꯇꯥꯎꯒ ꯄꯥꯎ ꯑꯗꯨꯃꯛ ꯐꯥꯎꯅꯁꯤ꯫ ꯑꯗꯨꯒ ꯑꯩꯁꯨ ꯂꯥꯛꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯉꯁꯤ." "ꯐꯔꯦ ꯏꯇꯥꯎ, ꯑꯩꯁꯨ ꯊꯝꯂꯒꯦ꯫ ꯅꯪꯅ ꯆꯠꯀꯅꯤ ꯍꯥꯏꯕ ꯊꯕꯛꯇꯣ ꯐꯖꯅ ꯆꯠꯊꯣꯛꯂꯣ." "ꯍꯣꯏ ꯍꯣꯏ, ꯅꯪꯁꯨ ꯐꯖꯅ ꯂꯩꯔꯣꯀꯣ." ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯦ꯫ ꯆꯤꯡꯈꯩ ꯋꯥꯈꯜꯗꯨ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯃꯟꯕꯅ ꯑꯗꯨꯃꯛ ꯎꯪꯗꯨꯅ ꯐꯝꯂꯤ꯫ ꯋꯥꯈꯜꯗꯁꯨ, "ꯄꯥꯟꯊꯣꯏ, ꯅꯪ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯔꯤꯁꯨ ꯈꯟꯕꯤꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯀꯅꯥꯁꯨ ꯊꯥꯖꯕ ꯌꯥꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯇꯝꯁꯦ꯫ ꯑꯩꯅ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯊꯥꯖꯈꯤꯕꯅꯤ꯫ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕꯁꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯈꯟꯕꯤꯔꯝꯒꯗ꯭ꯔꯥ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗ ꯇꯥꯔꯦ꯫ ꯑꯩꯒꯤ ꯄꯩꯁꯥ ꯈꯔꯗꯨꯕꯨ ꯂꯧꯁꯤꯜꯂꯒ ꯄꯥꯏꯔꯤꯕ ꯅꯪꯕꯨꯗꯤ ꯅꯨꯡꯉꯥꯏꯕ ꯐꯪꯗꯅ ꯂꯩꯕꯗꯤ ꯑꯣꯏ." ꯆꯤꯡꯈꯩꯁꯨ ꯃꯥꯒꯤ ꯄꯦꯟꯗꯕ ꯍꯦꯟꯃꯟꯕꯅ ꯃꯆꯤꯟꯗꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯑꯗꯨꯃꯛ ꯊꯣꯛꯂꯛꯈ꯭ꯔꯦ꯫ "ꯏꯅꯥꯎꯅꯨꯄꯥꯕꯨ ꯂꯥꯌꯦꯡꯕ ꯑꯩ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯑꯩꯅ ꯈꯟꯖꯔꯝꯕ ꯑꯁꯥ ꯄꯨꯝꯅꯃꯛ ꯀꯥꯏꯔꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯡꯊꯔꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯆꯤꯡꯈꯩꯅ ꯇꯧꯔꯤꯕꯗꯨ ꯔꯣꯁꯂꯤꯟꯅ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯂꯛꯂꯒ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯛꯏ꯫